hojik akoina phaugadabasi atai karino haragadi akoigi ideology akoigi philosophy akoigi pidam karino aina lai matamda akoigi ipa ipusing layoi graba nonga khraba akoigi damakta ngasigi manipur sembiramba akoina ngasiba chauthokchariba makoisingduna thambiramba wakhalondo maduraiduda madu puna maksingdo akoina thabak oina onthoakanda manipur gi phajabagi saktamje ipa ipuna thambiramba ityase masi kaihandana manipur machet tahanba yaroi haina akoi khuding mangna madugi adugi adagi na loina ma kauthokna raga tholakpa matam apunbagi saktama ma sagalakpa matam do ai ngasai moirange aini da ngasai gi yungba pillar ama kata adugumba phajaba wahi mayama ma ududa iraga thele haiba dumaina ngana nga चारगा कोई मसेल लोइसनबगी महत्ता अखोगी दमक्तनी न थोलैबा मयाम सिंगसिनसु वारबा मयाम सिगी दमक्ता अखोई लैरी नोगी दमक नखोई नतु नमान सोकलोय नखोई नुंगाइना लयु नखोई अवाबा लैरगसु खोइदा हायो खोइना मतेंग पांगनी खोटकनी न सोंगथोक्तना मयाम सिगी ममित मपी तादना पी कंगदना लैरिबा पुनमक सिंगसे मसिगी थमोइसि पेननबा करिगुम खरा चौथोक चनिहाय ओबा खरा का तौरअगदी को मायाम सिसु पेनगनी अदुगा सिंगनबा अमखक लाइबा सिंगसे मसिदी कनाना ग्रेट एडवांटेज लौगेदा अकोय मसेल सिदैस द वारी सानबा मतम एवरी डिस्कशन अमदा वारी सानबा मतमदा मीगी वखल लौसिंग ओगी गेदोबा मायाम अमा अकोयना अरोनो तुक मायाम अमा पुथोगा ngangnabudusु करिगुम मतमदा अदुगी अमांगबसु लैब्राइन खले अदुना अकोयना अमना अमा वारोंगनबगी अदु अदा लैब लोइनमक वाखन काउथोकमिनरगा इवन अमुकोनसु हयेंगसी मियाम यचौबा रैली अमा सिलिबनी मदु अमुकोन खुदोंग चाबा लौनबगी नते लमदम सिदा ममांगगी लेरंबा फचरबा नुक्सी चानबगी सक्तमदो ngasisu अदुगी दमक लेपी मदु काहेनब यारोय मदु काहेनदनब थबक्ति पावर हाइबा शक्ति हाइबा लैरिबा पारिबा नखोय खुदिमंगना तौरो उको हाइबगी पांडम अमदा हयेंगी खोंगसत असि सतनबगी दमक सेम सारा इबनी अदुना अखोइना अपिकपा वाखलोन अमदा नत्रगना बेस्टेड इंटरेस्ट अमदा तौबसे पुनमक्से माय पर्सनल इंटरेस्ट इज नॉट इम्पोर्टेंट public interest is more important haidana cause akoina punna sangsin minaraba by forgetting all the differences ko madu oiragadi we are sure to achieve otherwise hojik leiriba phibam sidadi akoi kari phibam dal oigedage haibase thamoi sida tanik pa matam amane aina thamjage okay oza thank you so much oza yam pachana thambi akoi gi अपन बगी हाइबा तारे इसागी बेस्टेड इंटरेस्ट ने तुंगोइनरा मकांदा अपन बगी ओइना चंगसिनबा अखोइसिनसु खतंग चाउथोकना खनबा हाइतारे मदुगी यामनमक तंगाइ फदबदुसु ओजाना थंबिरी अदुगु हुजि अखोइगी गवर्नमेंट ऑफ इंडिया अमसुंग गवर्नमेंट ऑफ मणिपुरना हुजिक थोइबा इरांग सिदा अखोइगी चपचाबा तंगदांगबा मा हाइदबा थबकना उत्तबा मसिमक्सु अखोइगी यामना लाइबक थीबा हाइबा तारे मी अखोइगी प्रजा मियाम सिदा यामना खुइरांग खुइसाव हेंगत हनबा अदगी अखोइगी याम चममनबा चयेतनबा कन सिचुएशन नंग फक्त थंबा हाइबा तारे अन हुजिकी इरांग से अखोइना याम थोना वरोइसिन पुरक हौद्रगदि अथुगु मतम हाइबा तारे तसेंगनमक मणिपुरगी अपुनबगी सक्तम आइडिया को मणिपुरगी इंटीग्रिटी हाइबा तारे सिमक्ति यामना अखोइगी खोंफम चादबा हाइबा तारे मदुमदा दुम तादोरिबनी अदुना अखोइगी सूनर द बेटर अथुगु मतमदा अखोइगी ओजा बिरेंद्र से याम फजन थंबिकी मरुदी अखोइना थाजबा अखोइगी कनुसी शक्ति से सिनरीबा हाइबा तारे अदुगुम दायित्व लैरिबा मिसकसिंगदुना अथुगु मतमदा यामना अखोइगी इसागी ओइबा वखलोन से थादोअमकांदा अपुनबगी हाइबा मिदेंग से थमकांदा चंगसिनबा लखटपा खोंथांगदुगी तामम तंगाइ फदो मतम ओइरे हाइबसे थंबिदी याम नुंगाइजै चुमे ngasi मणिपुरदा इनर लाइन परमिट सिस्टम चनरखिबगी चाही मंगा सुरपगी थोरम ममा पांगथोखरे एट द सेम टाइम INDA ब्लॉक ना जंतर मंतर दा मणिपुर दा थोइबा इरांग सिगा मरी लेनना भारत सरकार दा अचौबा प्रेशर मा साफू मा पीबा ngamnanaba haidana खोंजंग कया संगसननaba सेम सादना लाखिबदुगी mahai amoina ngasi si Delhi da pangthokre chummi tawadabu Manipur dana inner line permit system chane khibagi hogdo khibagi ngasi chahi manga pharakpagi thoram at the same time Delhi dana Congress yauna INDIA gi block to yauri ba kangbo singe apunba khongjang ama
aina thamjaning ba wafam khatang lei ganatantra haiba parliamentary form of government haiba sidadi miyam jina miyam gi mihut se khalle hauzik tholai ba wafam se why inner line permit system required in the state of Manipur and how the government has taken a decision to implement it and how it is to be implemented for the protection of what and whom which karam ba kari ngak na ba aigi economy ngak na bara aigi identity ngak na bara aigi culture ngak na bara aigi ipai pu na thambiram ba chakhut pagi seveta du maring marang dana na bagi damakta inner line permit system se ngasagi official oina travel kogi traveler singda sarkar gi oiba legalize oiba maungda adugumba piba pass makhalama amma oina sumaina sanahle ibungna laksaning ba waphamdi phare in Manipur da inner line permit system chatnare tawbudabu mamangai itihas ki matamdagi sum phakalakpada nupi langi ihowdagi hawraga ngasi phawbasida ganatantra haibasida akoina ihow ma sangsandraba punsi kaya ma kathoktraba punsi kaya si kathoga ihow kaya mayok naraga chaitheng saina kaya phangaga kholau kaya lauraga matam kaya changhallaga ganatantra dadi khogi lauriba changjaliba khongjangdugi pantungbamsi mahiji sabadonga taweba akoina inner line permit system si Manipur da chatna nabagi damakta honaba matamduda satragi mahiro singi achauba ihau lakhiba civil organization mayamamagi 𝐖𝐈𝐍𝐓 maira paibi mayamamagi punsi mangiba kayani matamduda awa ana chaitheng phangkiba su kayamani aduna ganatantra dadi akoina punsibu kathoktraba ihaubu changchandraba kholaubu laugdraba khongjangbu changchandragadi changchaliba khongjang chigi panthung phamse mahiji icha chadaba dongna tawi aduna yamna laibak thibadi ngasi budi akoina inner line permit system je sanaraktana punsi khara mangrasu kathok pigiba punsi sing aduna ngasi di khudol ama oina tungda lakadaba mirol singsi kannanabagi pambai ama oina inner line permit system se Manipur da sana halakibasi asigi damakta we really admire the government maybe BJP government or karihani Congress ki government OBI any other government OBI masi lamdam sida leiriba akogi isaktam akogi ifurup haidi zik railway si lakpa khongsang yoksalabani pochai puba khogi train yoksalapasi mi pubasu khongsang bog yora amme irang si hek haurakibadagidi khongsangdagi chelamba train si hojikti silchargi arunachal haiba mafamdudagi chenba hokre hojikse mi puba train si khongsangdagi chenbe lepkre madugi mahutta pot puba train si di tilhau purakani aduga Food Corporation of India gi FCI gi cheng purakani sumai tawtana khongsang si yoksale hojik ILP gi maruoiba tangkak amakhak lae hauji immigration checkpost ILP ki damakta akhana na thamisi highway ani amana Imphal Dimapur ki Mau Gate amana Imphal Jiribam lambi gi Jiri Ghat khogi Manipur gi saruk sida immigration checkpost sing silai makhogi mapalom degi changakpa mi singsi inner karigumba thaba amagi oiro inner line permit system si mafam dudagi kaktraba in aeroplane da lakpage so Imphal airport ta police mayam ama leidana moi la ibasing dugi verification tawdana document check tawdana yamna strictly tawi ko masida akoina thamningi ba wafamdi train changaka dawre adigi north khogi south east ASEAN highway ki number 1 lambi se ek is policy ki makhada masi Southeast Asian countries singa samnana bagi damakta pandam mamada Manipur si phawra ga lambi se semba hore madugi kari haisige pandam mamada hojiksi inner line permit system hogdorok pasina akogi ifurup akogi isaktam akogi history se khajiktan ngak na bo hona badamasi pambai amadi oigani nan aina khanjai ko tawbadabu iyoma hek changjandraba punsi kaya ama kathoktraba awa
awana kaya man nangdragadi iho phangdaba khogi pandam du phangdaba dongna tobase masidi yam thina laibak thibane ne khaliko aina khanjaba matamda aduna what we need ngasai gi matam prithvi sidi since the world is rapidly changing ko prithvi sidi ahong bas yam thuna lai hajariba ahong ba lai basigi matung ina we need a versatile leader tungda kari orak pa yai after a few years what may be the situation of manipur gi pibam kari oibe yai akhoi gi civilization da kari oirak pa yai adudagi akhoi gi economy da kari oirak pa yai haibana chingba puna maksing si phajana sana mangam sana ubangamba adugumba leaders sing adudi akhoi darkar oyene kali adugumba leaders se haukiba matam dagi sum leirakhiba those leaders who have been elected by us akoina di akoigi mihut ni haidana khangat khraba mayam singdugi maraktagi asigumba mangam sana far reaching consequences tungda lakadaba singsida kari oirapa yage haibadu mangam sana uhogdaba mayam ama yaurokpadagi miyam gi ihogje he thola akanda dabi ji he taleba asuna dabi si tanbagi mohota mathangi sahide di si orak payai train la adi sinmi mayam ama changok payai train de pusala iba pokoi pochai mayam sing si kanana allot tobigani madu awaiba kulina tawgadra karamba leveler na skill level adigi makhal mayam leiriba sing dugi marak sing dugi tawgadra moi mayam ji tu changjal agadi akoi phibamna akoi gi hingbagi thakna karai da lehowa akoi gi economy na karai da soksalak pa habina singba sigumba mayam sing ase yamna statistics yam kupna minutely madu nainabiraba nainaba ngamba adugumba leader mayam se akoi na mikhal gi matam da mihut oina akoina thagat basimati changbrai na khali ko aduga bemana habiba ngasi jantar mantar da khoigi INDIA block na manipur da megi tarik ahum dagi orba male tholakhiba irang siga mari lena ngasi phawda lamdam sigi miyam na awa chaiting kayam nangi base masi yengba ngamdadana masigi matang jita khangba ngamdadana भारत की प्रधानमंत्री उन्ननबा होम मिनिस्टर उन्नरकांदा यामना कुपना नैनरगा वारोशन अमा पोरकनबगिदमक्ता होनजरिबा कांगबु सिंगसिना ngसाइगी प्राइम मिनिस्टर उनसी यारक्तबा होम मिनिस्टर उनसी यारक्तबा इवन भारत की टेंपल ऑफ डेमोक्रेसी हाइरिबा संसद सिदा पार्लियामेंट कोगी लोक सभा दसु राज्य सभा दसु अनिमक्सिदा खनरबदा charang na dana ngasi bawda mafam marang khangdana laiba mayam ama sigumba mayam sing si khalurakanda ngasagi pelaktraba leaders sing asina kari torudoinoina ultimately they took a decision to protest or to organize a protest mayam jingsigi manipur mayam jingsigi awaba se phil tobirakanda makoina delhi gi jantar mantar da lebak sigi mayam da aduga moreover parliament gi sathariba session jida asoba sapu ma piba ngamnanaba leaders sing sigi not only ngasagi bjp gi sarkar da sungsinaba di yauriba sing sikaktana tana luching ba khudingmak sing sida sapu mamam piraga manipur da thoiba gotona thodok wathok se sini haibase phajana convince toba ngamnanaba gi damakta changsilakiba khongjang sidi phai haidana ai ahan bagi round sida thamjage okay jayam nungai jay अखोगी अकन प्रेशर मापी नबगीदमक्ता अखोगी चंगसिलक्पा खोंगथांगसिमक्ति अखोइने याम थिना अखोगी एप्रिशिएट तवे हैब वाफम दु थंबिरि ओजाना आई दम लाक्तिगे ओजा अखोइ गसाइ ओजाना सु अखोइ थंबिखिबदा अकन प्रेशर पीबसे अखोइगी इरांगसि पुखलकांदा कन्ना द प्रेशर पीबसिमक्ति याम फै यस वी डू एप्रिशिएट याम फबा खोंगथांग अमनि अखोइ थेंगलगसु थेंगबंगन बेग फम दुना अखोइ तोंगान थमखरकांदा ओजा लाक्चनिंगबदि अखोइ हुजिकी फमख्रिबा ngasi chathaki protest na center ge kam attention natraga meeting ge chingsin bangam gadoribano kayam gam effective oiba koina pami ba haiba tare response phangadoribano haiba wafam sima lay aduga madumak kano tawdraga de khoi gi koina khali basim phangda targa de khoi leptana kamaina pressure pige de ge haiba wafam sima su koi hanbadi yadam dana thoklei haiba tare swai matang gi oja swai gi areas deida khoi gi oja gi suggestion ai da kari to honing bade lei kamain thamini oja Bema, akoigi Manipur da thoise. It is between the indigenous and illegal immigrants ko. Mahuksadagi mafam sida yelhomi oina laizara abasinga mitop changselakpa singa
conflict ama leire. The same thing in state assembly also. Ruling haibam lay, opposition haibam lay. In the parliament also there is opposition, there is ruling. Ko ruling gi member sing lay, opposition gi member sing lay. It is a natural of the opposition parties just to make a voice against the ruling government. Ko ruling sasan pai riba lengak tu pai riba dugi mayokta miyam gi awa ana mayam ama puba kholaw ama lawba haibasidi birodi dol sing adugi achauba magi khwaidagi tawda yadraba thodang amane ne khalli. Bharat sarkar na kharadi soidana tagani tawbadabu karamba mongda kari tawrakadage haibadudi it is up to them. Taraktre haragasu hojik sangsalliba chungsinnaba kangbu sing asigi political party sing sigi think tanker sing leaders singi kokta anobo innovative oiba idea mayam ama strategy mayam ama semaga khongjang kaya amadi changsil lakhini hedana khalle ko tasengbadi bema manipur se wadi am ware ngangiba ain ngangiba si taningba khara amadi leramgani sauningba kokthong amasu leramgani ko kana amana yamna wai kana guma amana yamna nungaiba su yawi ko yum kai phura dalan mayam saba kana gumba khara amana khudong sadaba khudi thiba karigumba phibam ama khaktagi mayum makai bo yon thoktana sumain tawdana mayam ama leiba even hojik se yango manipur da chorchanpur dagi more dagi kangpokpi dagi ikau bazar dagi yangang pokpi dagi tongan ba mafam sing dagi mogi pokna pham oriba mafam junda ihou si lakhiba irang si lakhiba dagi leiba yadadana akoigi relief camp sing de leiriba mama mapa sing sigi masa masu sing se hojik se parkha thabagi matam ne bai bema ko parkha thabagi matam sing ja class 10 thagadaba angang sing graduation thagadaba angang sing ko makhoi gi tuition fee thiba ngamdabagi madigi form fill up tawba ngamdabagi madigi makhoina se moirang da tamba yawi adudagi di imphal da tamba yawi nambol da tamba yawi atop jiribam da tamba yawi ko boro breka dagi jiribam da tamba su yawi silchar da tamba su yawi ngasagi in da relief camp sing da leirabanina mogi parents sing guardian sing dudi subam nombam leitabανina macha jingi prekha maya europagi phi thibangam daba tuition phi thibangam daba madudagi form fill up ki paisa puthokningai leirataba madigi parkha kamaina thagani kari tawrakani haibagi waba mayam amasu leitabadi nateba hoi district administration na zonal education officer singa tanaraga manipur sarkar gi mukhyamantri gi makhada natragana shiksha mantri education minister gi makhada natragana council of minister na laukiba cabinet decision amagi makhada tongan ba thabak mayam amadi pakat pirambe yai tawbadabu ngasagi mama mapa singsida awa ana amadi masajing sigi khalluba matamda mathamoi se makalam jadaba nungsung janaba mayam amadi poeba ko samna harasi akhoigi irang jina saithing saipu yamna phangjadaba mafam imphal gumbada leiba mafam amadadi angang amana kamaina larik paramgani ko phajana ma attentively with a very devotion or dedication amadama larik parambaya heba whereas a students who is living in the relief camp of borobeka jiribamgi borobeka da leiba relief camp da leiba angang dodi kamaina larik paramgani maramdi hairiba mafam dodi itatatana laitana nomai kapsandana khochandana leirabaneba punchibu hingnaba bu khalamgadra parkha thanaba bugi larik panaba bu honaramgadra award apa mayam ama leibadugi bu khalamgadra angang sing dugi mental health anxiety mayam ama leiramgadaba adugumba mayam ka uruba ko adigi nga laitana khogi stage ta chipet kari hani nga leiraga amuk lep amuk keno tawrega anda chingkhong chingya daga sum kapsal khopsal laktana tawrega senthok lambi leraktarba adagi di business establishment adagi di lalol itik ama singsida khogi kang khong charak padagi
punsi hingna na bahona rakpada senje tholak tabani na madugi awaba mai puna ba mayam ama for example ibema awaba haiba sigi mayam ji khalluraga ne ba ngasai gi luchingba mayam jing asina jantar mantar daga phammadana bharat ki संविधान की मखादा लेरिबा प्राइम मिनिस्टर ना अदगी दी होम मिनिस्टर ना संसद ना मणिपुर की अवाब सिददी मिकप मिराव खोन थल्लब मणिपुर की सिगुंबा वाकत मयाम सिंग सिददी नोय मयाम खतदी ताबियो कैदोगे न संसलिब खोंजंग से मसी मयाम की अवाब सि उबगी ने खल्लेबको से खुदम ओइना हाइजरबदा अइना सुम खंजब मतम अमखक लै जिरिबाम सिगी ख्वाइदगी फजब सक्तम से जिरिबाम साइड खक्तगी वानतेबा आई नौमुसो आई हाइजग्रे जिरिबाम की डिस्ट्रिक्ट सिगी पाक चावसी 232 स्क्वायर किलोमीटर नि हाई इट इज रिपोर्टेड को आउट ऑफ 232 स्क्वायर किलोमीटर 70% बिलोंग्स टू बोरोब्रेका सब डिवीजन सिदा 70% से बोरोब्रेका सब डिवीजन से मनुंग द लई हाई सिगी तांग स्पेसीस मयाम अमा को फाउना एंड फ्लोरा अखोगी सोमद फंगिद्रबा इपा इपुगी हक्तक्ता मरांग काइना लेरंब मयाम सोमददी मसक उगिद्रबा मयाम अदु बोरोब्रेकादा मयाम अमा मरांग काइना फंगी मदु पुन मक्सिंगदु मुद्दनबा मांगहंदनबगी दमक्ता लेरिबा अखोगी इरोन ngang aigi phije chaksa manaba adugumba ichini naw mayam sing aduna karamain tawrige da ko mogi mathmoi da moina tattana hangjaba ma layaba akhoi bu sumaina punchi se sumlora dra haiba ma karamba matamda manipur sida santi hanjalaktana mahuksa gi phibam da khoi bu lei tangdu leitana leiba ngamga da ge haiba ma hojik si makoi di akaknaba numit अकक्नब मतम नतना मोइन लेरिब सिगी मफमदा थोकपसे सुंया यादेब सीआरपीएफ नसु यादे असम राइफल नसु यादे मणिपुर पुलिस नसु यादे डिस्ट्रिक्ट एडमिनिस्ट्रेशन न थोकप हुकुम अमगी मतुंग इना मधुगी मखादसु ngसागी इनमेट सिंग लेरिब रिलीफ कैंप द लेरिब इसिनी नाव इमाई बेन खुदिंग मक्सिंग सी लेरिब रिलीफ कैंप तुकी वांग मद सलंदेब मोइगी अमुक nghaktang thambirova मोइना तब कांगबु मयाम अमसु nga machaninge kariguma matawninge hedana bazar chatpa matamda kaithen kaba matamda ko lambi de gari mapung phana chelaktaba chathok sasin de khudong charaktaba masira santi haibadubu nomai kapna belep khraga chathok sasin bawning ningkha tamda chasok sasin jaraktaba kaithen ama kaba phangaktaba phirol ama leiba phangaktaba masibu santi leiriba haibadura haina makoi gi wakhanda yamna tattana they themselves ask it मोइना अदुम हंगजदना पुनसिगी वाहंगी पाउखुमजे मोइ हंगदना अदुम चचरियबको येंगो बेबेमा हौजिक बोरोब्रेका सब डिवीजन की रिलीफ कैंप त लेरिबा इसिनी नाउ सिंगसी करीमता सुद्रबनेबा सुबम नोंबम लेत्रबनी मकोई सिंगी दमक्ता अखनब थौरांग अमोइना मणिपुर सरकार नको स्मॉल स्केल इंडस्ट्रीज की मखादा येंपाक साबा सुमचित साबा थुमोक साबा लू साबा अदगी अतै अतै हैंडीक्राफ्ट्स की मखल मथे मयाम अमकक साहनना अपि सेंपम खरगा थाददना मकोइसिंगदिगी पुंसिगी लंबी सेंथोक लंबी अमा पीब याननबगी दम सरकार अदुंब थौरांग अमा पाखत पीबसु नते हुजिकसे मकोइदा अदुगुंबा खुदोंसाबा मयाम अमका पीरगदी मखोगी वाखन से ngसागी करि हाइनी ममांगै हिंगंबा पुंसिदो अदुमाइनि हिंगबा फंगरोद्र काइना नुक्सुक मुंजानना वाखन जिदा चममनना लेरिबदो अदुगुंबा खुदों साबा मयाम अमका पीरगदी को खरा कोकद्राइना खली अदुगुंबा अवा अना नंगिबा मयाम सिंगदो मदुगी खोलाउनेबा ngसागी जंतर मंतर द चलगा मखोइना पुरिसे बेमा you are also from Moirang and my village also quite near to your Moirang gi Indian National Army है ना INA gi sida nuksiba amna ningsing yumbi makak लेरिबा निंगसिंग युम्बी सिदको उर्दू लोंदा माइकई मरी सिदा फजबा वहाई अममम इयबा फजबा वहाई उर्दू द इरिबसे माइटै रोंदा सुमाइना लेयबा पुक्चेल खोजेन मानरबा नुक्सीनना लमिनरबा कथोकपा अमा यावरबा अखोय मसेन अपुनबगी पांगल अमा लेरबा कनाना खोइबु माइथीबा पिगदोइनो हाइबा याम फजबा वाहियमा होजिकी मोइरांगी आइनी द लेरिबा युम्बीदुदा इरगा थमेबा इट सीम्स वी हैव फॉरगॉटन इट अखोइना मसे कावबदोंनो तवेबा बेमा यंगो ताइबुंग पानबसिद लेरिबा जीव पानबसिंगसे
jiba panbasing se makoi se makoi masana masaji sajadeba se kana gumba mana karigumba jiba matonge hui thonge na khalasiko hui si hui du the pizaba matam da charoyeba hui na hui cha deba ko moi jiba du mai masaji sajadeba ngadi ngasagi pat da leriba pukri da leriba adigi turin da leriba nga sing sidi nga na nga chayeba sumaina sum taweba akhoi masen se nga na nga charaga makhoi masen loisan na badongna akhoi masen se loiki kadra haibegi awaba masu akhoi gi wakalonda phawdabadi natteba ko aduna tan aroibada aina ani suba round gi aroiba loisalak pasida aina thamjaningba amakak lei hoi there are different kinds of crime sangsar sida akoina Bharat Barsada lai ruba kaurobanina Bharat Sangbidan ki makhada crime haibasigi wahan thok mayam ama pi ko kidnapping toba extortion toba rape toba sinna singba mi hatpa khotpa sumba mayam ama lai crime ama hairiba lairiba crime mayam singsigi manungda kwai dagi oiba biggest crime di kari noita di aina lairiba aigi iraipak iramdam do adubu singnarakpasingdo madugi misingduneba kwaidagi chawba crime tawrise makoi singdo ngasidi kari haini makoi singduna tawrakpa thabak mayam ama ngasi bawbada establish authority amana makoi gi mathakta it seems no stern action is taken up lawdabudongna tawi adu ragadi manipur da thoiba irang sida matam amada ngalingai matamda Amit Shah na haikibale Honorable Home Minister sinako chingdana aina yenge sasan je administration se aina tauge tampaktana Chief Minister tau haibase masigi wahan thok ama manungda underlying philosophy ama leibadong na tawi habi art di karinoida chingdana aina ma chatnaba tampaktana aina ma chatnaba gumba ma tawebako ngasagi ching mandadi open jeep amada natragana shaktiman amada gari da gypsy da khulai full pure kanda bom hapchelaga ama tauraga chaliba kholiba central security force mayam amagi mamang da chaliba makhoi sing aduna micham mayam ama halakpa do bawda makhoi gi mathak sida ko karigumba wafam amata ngasi bawda khoi tampakta leiriba mayam sing si ki pena naba oiro makhoi gi mathak ta karigumba amta ka lokhatana leiriba Bharat Sarkar sinane ngasagi jantar matter da chatlaga luching mayam amana Manipur da thoiba wathok sigi karigumba sapu ma pi kani edana chaliba se sapu kharadi pi ba yai but hojik Manipur da miyam na lauriba kholaw sibawda tabi dana tumina leiriba sigi yenguragadi thoidokna yamna effective oiba ama khakti lakani haibase itha thajade na thamjage yam nungai je oza yam phajana ai ozana thambi akhoi gi safu kharadi akhoi gi tagani kharadi pigani haibagi akhoi gi madu expectation di lei madu yam namak mayam na huji irang se amna kallabani haiba tare thoiba irang sigi akhoi gi intensity se haiba tare akhoi na pame bimakti japchana moina response ro kan haiba gi thajaba du makti akhoi gi awat pado du mak leidi yam nungai je oza yelho proof mayam se punna punjila kanda lan se lotion khini hai to botabu akhoi gi oza bisona thambidi akhoi amata punjila pai je only when akhoi gi chapman ba pandam du leira kan oiduni vested interest tongan bada akhoi work tawni kita di punjila pai se madi akhoi mami shama poda mo oidori ni haiba tare swai matang ki roza kamain thambiningi punjila pasi ne loigen haiba form du thambidi tadi kamain punjila pangam du no tongan na vested interest ki bi idea ko manipur sta koina kamain pusila kana proof jeng am ta punjila kan da haiba tare chatmin ba yagani kamain thambiningi oza ibema the greatest is love by namale miyo khoi khwaidigi sawbase dharma se kari noita di nuksibneba aina miyo ba mo oina poibase masigi purpose of life aina ngasi hingi ba punsi se kari no haibasi masi isa na khandaba kharda kale dakale habigi arthdi our life now, our survival now, it is nothing but preparation for a next world. Akoina mathangi sangsara ma semam bagineba akoina ngasi hingibse. What we feel panic. Akoina yamna thamo sida mipai jariba pakhat jariba wajariba se kari no hairagadi ngasi television gi channel khudimakta
खोगी स्पीकर ओइना पैनलिस्ट ओइना फम्मीबा मयाम सिंग सिदगी ngang थोरकपदा मणिपुर की मियामना ख्वाइदगी तानिंगमगदोइसे करिनो हारेदगी इरांग सी लोशनबा याबा करमाइना शांति पुरकदगे अथुबा मतमदा शांति पुरअगा खोइसे ममांगगी पुनसिदो मदुदा हिंबा याननबगी मदुगुंबा लंबी अमा पुथोकपा ngamba नुक्सिबा वाहि ngangbसिंगदो मदुबुनेबा मणिपुर की मियामना होजि याम कन्ना खौरांगना डिस्कशन लाप खुदिंगी ngairaga tanari singse aduna aina thamjaningbadi atai yamna bisona na panbire ko atopa eminent personalities, not only the personalities of our own state, wang madagi mayama manasu mod kayama pitok pibirak mayama malaiko adubu akoina feel to kharadi karino haraga ngasagi akogi purpose of life se miyoba am oina koina poombagi art se karino haragadi aina tattana haijabam lay we are not born for defeated akoi maithina ba popadi natte karigino haragadi ko those who remember names and whose name are worth remembering for. We remember now irabot lamyanba hizam irabot khoine ningsingni 𝐵 and Rizit ningsami. Why we remember them? They fought against the mighty power of that time. They sacrificed their life for the sake of whom? For the preparation of the next world. Akogi sangsar je semam nabagi damak makoina makogi punsidu thadokeba. Same thing, French Revolution the Hari say, until and unless all the citizens becomes the soldier of the state or the nation, mipum khudimangna magi ponopam lamdam dugi lanmi amamam kathopang ngamba lammi positive way amada ngasagi ipai posing aduna akoigi great potential people sing aduna tawramiba khudung aduda chap manana koisu mathangi sangsara ma mathangi future amagi damakta akoina lakadurba future dugi destiny shaping of their life ko madugi karihani khongjang amakta madugi line of thinking amakta philosophy amada ideology amada akoina ngasi ji adu adagi wakhan loina thadok aga adumaina sangsil lakpa taragadi ko aina ngasi wariba mayamna wanaribus ate kaimna teba bema Manipur society da lairiba maitai masa ayambana other group also ko atopa community gi mi singsu masa nupa ma nupi ma angang ama anatraga ani sidagi pokpa natana masing yam pokna dreba thaina mamangai dadi khoi gi ahalaman jingsena angang taruk taret pokna rami ko hojikti nupa ma nupi ma pokna reba irang je lakpa matam dagi di akhoi gi phibam se kamaina orake yango mama mapa na angang ani kha pokpasi nupa masa si mapanda laik tamalani nupi masa su tamalani doctor orani air hostess orani tongan ba karihani ways of life section of life ta satkrani works of life ta chatkrani madagidi atopa jati amda luhongrani nupa du su atopa mafam amada thabak tawgrani somdadi mama mapa do aging kai senior citizen ora ani makogi damakta mateng pangbina ba kana jiba ma lera roi hariba ko sumain tok dana khoi sei sotha bagi chang se sum mi masing se adum handara abaneba maduna akoina hojik akoina phauga dabasi atai karino haragadi akoigi ideology akoigi philosophy akoigi phidam karino aina lai matamda akoigi ipa ipusing layoi graba nonga khraba akoigi damakta ngasigi Manipur sembiramba akoina ngasiba chauthokchariba makoi singduna thambiramba wakhalon do madudai duda madu puna maksing do akoina thabak oina onthoakanda Manipur gi phajabagi saktam je ipa ipuna thambiramba ityas se masi kaihandana Manipur machet tahanba yaroi haina akoi khuding mangna madugi adugi adagi na loina ma kauthokna raga tholakpa matam apunbagi saktama ma sagalakpa matam do ai ngasai moirange aini da ngasai gi yungba pillar amakta adugumba phajaba wahi mayama ma oduda iraga thele haiba dumaina nga charaga khoi masil loisin bagi mahuta akhoi gi damakta ni na tholaiba mayam singsina su waraba mayam si gi damakta akhoi leiri noi gi damak no koi natu na man sokaloi no koi nungai na layu na koi awaba leiraga su khoi da hayo khoi na mateng pangani khotkani na songthoktana mayam sigi mamit mapi tadana pi kangdadana leiriba puna maksing se masigi thamoi si pe na ba kari kum khara
ꯆꯥꯎꯊꯣꯛ ꯆꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯔ ka ꯇꯧꯔꯛꯑꯒꯗꯤꯀꯣ ꯃꯌꯥꯝꯁꯤꯁꯨ ꯄꯦꯟꯒꯅꯤ ꯑꯗꯨꯒ ꯁꯤꯡꯅꯕ ꯑꯃꯈꯛ ꯂꯥꯛꯏꯕꯁꯤꯡꯁꯦ ꯃꯁꯤꯗꯤ ꯀꯅꯥꯅ ꯒ꯭ꯔꯦꯠ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯒꯦꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯤꯗꯩꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯦꯚ꯭ꯔꯤ ꯗꯤꯁꯀꯁꯟ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯤꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯔꯣꯟ ꯑꯊꯨꯞ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯉꯥꯡꯅꯕꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯑꯃꯥꯡꯕꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯅ ꯑꯃꯒ ꯋꯥꯔꯧꯅꯕꯒꯤ ꯑꯗꯨ ꯑꯗꯥ ꯂꯩꯕ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯒ ꯏꯚꯟ ꯑꯃꯨꯛꯀꯣꯟꯅꯁꯨ ꯍꯌꯦꯡꯁꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯁꯤꯜꯂꯤꯕꯅꯤ ꯃꯗꯨ ꯑꯃꯨꯛꯀꯣꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤ ꯅꯠꯇꯦ ꯂꯝꯗꯝꯁꯤꯗ ꯃꯃꯥꯡꯉꯒꯤ ꯂꯩꯔꯝꯕ ꯐꯖꯔꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯁꯛꯇꯝꯗꯣ ꯉꯁꯤꯁꯨ ꯑꯗꯨꯒꯤꯗꯃꯛ ꯂꯦꯞꯄꯤ ꯃꯗꯨ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ मधु काहिंदनब थबक्ति पावर हाइबा शक्ति हाइबा लेरिबा पारिबा नखोय खुदिमंगना तौरउको हाइबगी पांडम अमदा हयेंगी खोंगसत असि सतनबगी दमक सेम सारा इबनी अदुना अखोयना अपिकपा वाखलोन अमदा नत्रगना बेस्टेड इंटरेस्ट अमदा तौबसे पुनमक्से my personal interest is not important public interest is more important haidana kozida akoina punna sangsin minaraba by forgetting all the differences ko madu oiragadi we are still to achieve otherwise hojik leiriba phibam sidadi akoi kari phibam dal oigedage haibase thamoi sida tanik pa matam amane aina ai thamjage okay oza thank you so much oza yam pachana thambi akoigi अपन बगे हाइबा तारे इसागी बेस्टेड इंटरेस्ट ने तुंग ओइनरा मकांदा अपन बगे ओइना जंक्शन बा कोइसिना सु खतंग चाउथोकना खन भाई तारे मदुगी यामना मक तंगाई फदबदुसु ओजाना थंबिरी अदुगो हुजि अकोइगी गवर्नमेंट ऑफ इंडिया अमसुंग गवर्नमेंट ऑफ मणिपुर ना हुजि थोइबा इरांग सिदा अकोइगी चप चाबा तंगदांगबा म हाइदबा थबकना उत्तबा मसिमक्सु अकोइगी यामना लाइबक थीबा हाइबा तारे मी अकोइगी प्रजा मियाम सिदा यामना खुरांग खुइसाव हेंगत हनबा अदगी अकोइगी याम चममनबा चयेतनबा कन सिचुएशन अंग फक्त थंबा हाइबा तारे अन हुजिकी इरांग से अकोइना याम थोना वरोइसन पुरक हौद्रगदि अथुगु मतम दा हाइबा तारे तसेंगनमक मणिपुरगी अपुनबगी सक्तम आइडिया को मणिपुरगी इंटीग्रिटी हाइबा तारे सिमक्ति यामना अकोइगी खोंफम चादबा हाइबा तारे मदुमदा दुम तादोरिबनी अदुना अकोइगी सुना द बेटर अथुगु मतमदा अकोइगी ओजा बिरेंद्र से याम फजन थंबिकी मरुदी अकोइना थाजबा अकोइगी कनोसी शक्ति से सिनरीबा हाइबा तारे अदुगुम दायित्व लेरिबा मिसक सिंगदुना अथुगु मतमदा यामना अकोइगी इसागी ओइबा वखलोन से थादो अमकांदा अपुनबगी हाइबा मिदेंग से थमकांदा जंक्शन बलखत पखोंग थांग दुगी तामम तंगाई फतो मतम ओइरे हाइबा से थंबिदी याम नुंगाइजे